ngasi phongkiba kangla paugi editorial miyamda thamjagi ahanbada PM na Manipur ga Mari Tatnaba pamlabra Lebasiki Prime Minister Narendra Modi na wa sungang ngang dabugu Manipur su laklaroidra haujik thoklib irang sida Prime Minister na wa sungang ngang laroidra haiba miyamgi langtaknaba wahang asigi pakhum kanana pigidoribage Lebasiki awang nongpok sidai Manipura foreigners sin kuki jau paite narco terrorist na landaraktuna Manipur ki apun ba saktam thugairaga kuki singweba tongan ba laiba ama semgani haiba dimanda mitai miyam gi mathakta war crime sathriba sigi matangna laiba sigi mapi mapa oiriba prime minister na miyeng sangdaba mati wa ngangdana tumina lairiba si matam punamaki ngamlagadra haiba miyam gi wahangi pakhum prime minister na piham thui Prime Minister na Manipur miyam ga matam pumbi goina Mari Tatnaba pamat lairabati madugi maram su piham thui wahang asigi pakum matam sana piba ngamdrabadi karigumba Prime Minister na Manipur da board ka mari lainababu oiro atai hiram kyagi matangi boiro lakpa matamda miyamna harau taramna okadra natraga tari karamba phirep laugadagi haibadu khanthaningai oi Lebasiki mapi mapa sakliba Prime Minister maki Union Minister sing party ki lusingba sing state asigi miyamna langi maisarang kham thengna mayuknariba sibu karisu nasungdana tumina lesinba amadi masagi party BJP ki MLA tarena lengak pathap ki wangmada tokhaiba lengak semnaba demanda phongna sogatpegi thabak satharaba phawba makoigi mathakta logi oeba lokhatpham tokpa action amata lokhatabagi maram karigino thawong simakti Manipur thugaina landarakliba singa aronbe agenda ama leibadagini lauruitabagi maram leibra wafam asina asumba oirabadi apunbagi saktam kaiba sugya yaroi haibagi lan ngakliba miyamna kayam kuina makoigi sirol gilangda thuduna madi khangduna leiba ngamgadagi sai sa kya apunbagi saktam ngaglakhiba Manipur gi miyamna khang mangambagi pankai wang malaklabadi kari phibam oirakadagi haibadu central government amasum state lainga ki lusing busingna khanthapam thoi leiba sigi Mayalam amasum state asida BJP na lengak lon gi thawai pangliba si miyamna pahenkibani miyamna party asida lengak lon gi thawai panghankiba du leibak miyam gi yefuna bakari gumba khara tawrakani haibigi thajaba thambadagini Manipur gi apunba saktam thugai hanana ba madi miyam gi thawai hingsa yaitam basingi thangpham oihanana ba sinakibanati adu punama sigi ona taina bada furup ama malem gi laimai digi khungul muthana ba oina tholakhiba simakti lebakthibani Baratna namlo loksin bikraba Manipur gi miyamna makhoi barat ki state amani makhoi barat ki mapung phaba citizen ni haina pongthok sakthokna laujarabu su barat ki lengak singna lisang sina akhabam yengna yenglakibagi manungsana haujuk thoklebu wathok asigi matangda prime minister na wa amata ngangdaba mati landarakhiba singi mayokta pungning thogat pamanba thawong satharakiba si Manipur gi miyam ga Mari Tatnaba manbagi ingit pibani haibada hamanba thoklaroi Masigi matangna Manipur gi miyamna mikhal pangthoktuna khankiba mihut singna lengak lon gi thawai pangliba kuki MLA tarai yaudana MLA yangkai gi maikedi su lanthengna duna apunbagi saktam ngakna bohona badagi miyamna oina lan ngakpagi thabak satharibasi kayam kuina sathaduna laiki gi doribagi barat lengakna Manipur gi apunba saktam amadi miyam gi punsi kanba ngamloidaba leirabadi miyamna kari phirep laugadagi habisini Foreigners sin kuki jau terrorist na barat ki mathakta landa aduna Manipur thugaina bohona riba sida Prime Minister na wa ngangdabasi Manipur ga Mari Tatnaba pamagira khungulsu tararuidra atopa pawmana lambi sema loide haijinduna sel haina thokre lengana miyeng sangdrabadi ban tawrakadori lambi sema loiduna loide haijinduna engineer amadi contractor singna sel haina thokre Lambi CM bagi thaba Chief Minister amari mari lainaba Minister na miyeng sangdrabadi Southern Tangkol Student Union na kon mafam singda ban tawragani lakthokre ngasi Manipur Press Cup ta pawmi singka unaba amari Student Union sigi President Yarsuiso kasumna hai PMJSY gi makhara package number MN09230 yengang pokpi bazar dagi sadong phawwa package number MN09205 Kangkum dagina wangli phawbagi lambi package number MN09158L029 dagina nongdam T phawbagi lambi amadi package number MN09174 sikipung dagina lakhong phawbagi lambi sema loidana semle haiduna mari lenaba engineer amadi contractor singna sel haina thokre PMJSY gi makhada mafam mari da suriba
ꯊꯕꯛ ꯑꯁꯤ ꯁꯨꯕ ꯂꯣꯏꯗꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ RD&PR ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯈꯪꯍꯟꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏꯀꯩꯗꯣꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯈ꯭ꯔꯤꯁꯃꯥꯁ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯛꯄꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ RTI ꯊꯥꯗꯨꯅ ꯋꯥꯀꯠꯄꯁꯨ ꯂꯩꯈ꯭ꯔꯦ ꯊꯥ ꯑꯅꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ RTIꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯂꯩꯔꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯕꯟ ꯀꯧꯕꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯋꯥꯀꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯟꯖꯦꯟꯅꯔꯛꯄ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯉꯥꯛ ꯑꯁꯤ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯥ 9 ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯊꯥ 2-3 ꯈꯨꯗꯤꯡꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯇꯥꯞ ꯂꯩꯁꯪꯊꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯊꯥꯡꯃꯩꯕꯟꯒꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯪꯕꯥꯏꯗꯒꯤ ꯂꯟꯖꯦꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯤ ꯁꯥꯐꯝ ꯌꯥꯃꯤꯅꯤ ꯆꯍꯤ 35 ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗꯕꯗꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯄ꯭ꯔꯇꯥꯞ ꯂꯩꯁꯪꯊꯦꯝꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝ ꯀꯨꯀꯤꯁꯤꯡꯅ ꯃꯩꯅ ꯇꯨꯅ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLAꯒ ꯇꯥꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯥꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯂꯩꯉꯥꯛꯅ ꯅꯣꯡꯃꯗ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯆꯦꯡ KG ꯑꯃ ꯑꯃꯗꯤ ꯂꯨꯄꯥ 40 ꯑꯁꯤꯅ ꯁꯤꯟꯕꯗ ꯀꯣꯟꯅꯗꯦ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯇꯨꯅ ꯂꯩꯇꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯃꯗꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯜ ꯆꯪꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯊꯝꯈꯤꯒꯦ ꯍꯥꯏꯔꯕꯗꯤ ꯊꯥ 2-3 ꯈꯨꯗꯤꯡꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯕꯣꯁꯦꯝꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯤ ꯔꯣꯃꯟ ꯃꯌꯦꯛꯇ ꯅꯝꯂꯔꯣꯏ ꯍꯧꯖꯤꯛ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯄꯨꯊꯣꯛꯂꯤꯕ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯤ ꯔꯣꯃꯟ ꯃꯌꯦꯛꯇ ꯅꯝꯂꯤꯕ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2015ꯗꯒꯤ ꯁꯦꯝꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯔꯣꯜ ꯊꯣꯛꯂꯛꯄꯕꯨ ꯃꯤꯂꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯤꯂꯜꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯏꯕꯝ ꯑꯔꯨꯟ ꯃꯤꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜꯁꯤꯗ ꯍꯥꯏ ꯃꯤꯂꯜꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯜ ꯑꯃꯗꯤ ꯃꯌꯦꯛ ꯆꯥꯎꯈꯠꯍꯟꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡꯆꯟꯅ ꯕꯣꯁꯦꯝꯅ ꯅꯝꯂꯒ ꯄꯨꯊꯣꯛꯂꯤꯕ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯤꯕꯨ ꯔꯣꯃꯟ ꯃꯌꯦꯛꯇ ꯅꯝꯂꯤꯕ ꯑꯁꯤ ꯂꯥꯎꯊꯣꯛꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯣꯁꯦꯝꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯀꯨꯝꯖꯥ ꯏꯪ 2015ꯗꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯤ ꯑꯁꯤ ꯔꯣꯃꯟ ꯃꯌꯦꯛꯇ ꯄꯨꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯆꯦꯔꯣꯜ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S ꯃꯪꯒꯤꯖꯥꯎ ꯑꯃꯗꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ S ꯖꯦꯇꯦꯂꯥꯜ ꯁꯔꯃꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯀꯣꯁꯦꯝꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯇꯉꯥꯏꯐꯗꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯍꯥꯟꯅ ꯏꯃꯥ ꯂꯣꯜꯗ ꯇꯝꯅꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯤ ꯑꯁꯤꯕꯨ ꯔꯣꯃꯟ ꯃꯌꯦꯛꯅ ꯁꯤꯟꯈ꯭ꯔꯕꯗꯤ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯃꯅꯤꯄꯨꯔꯒꯤ ꯔꯣꯃꯟ ꯃꯌꯦꯛ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯀꯛꯇꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯤꯂꯜꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯤꯂꯜꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯕꯦꯅꯔ ꯕꯣꯔꯗ ꯑꯃꯗꯤ ꯍꯣꯔꯗꯤꯡꯅꯆꯤꯡꯕꯁꯤꯡꯒꯤ 3 ꯊꯣꯛꯄꯒꯤ 2ꯗꯤ ꯃꯤꯇꯩ ꯃꯌꯦꯛꯇ ꯆꯥꯎꯅ ꯊꯥꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯈꯪꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯤꯕ ꯁꯥꯗꯥ ꯋꯥꯔꯜꯗ ꯁ꯭ꯀꯨꯜꯒꯤ ꯃꯨꯠ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯊꯝ ꯅꯨꯡꯒꯣꯏꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯟꯗꯟꯒ ꯃꯤꯂꯜꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪ ꯎꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯍꯥꯞꯆꯤꯜꯂꯒꯅꯤ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯂꯜꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯦꯡꯛꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯅ ꯁꯤꯟꯅꯤꯡꯕ ꯐꯥꯎꯔꯤ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯕꯤꯖꯤꯅꯦꯁ ꯀꯃꯤꯇꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯁꯤꯡ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯕꯦꯡꯛꯁꯤꯡꯅ EMI ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯒꯤ ꯄꯣꯠꯂꯨꯝꯅ
ꯂꯣꯟꯅꯤꯁꯤꯡ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯂꯥꯛꯂꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤꯗ ꯂꯩꯉꯥꯛꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯋꯦꯜꯐꯤꯌꯔ ꯑꯣꯐ ꯗꯤ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯋꯦꯜꯐꯤꯌꯔꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯄꯥꯎꯅꯝ ꯁꯤꯇꯜꯖꯤꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ MSME ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯁꯤꯡꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯌꯨꯝꯒꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗꯕꯗ ꯅꯠꯇꯅ ꯆꯥꯛꯁꯪꯒꯤ ꯂꯥꯟꯗ ꯕꯦꯡꯛꯀꯤ EMI ꯊꯤꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯦꯡꯛꯀꯤ ꯂꯣꯟ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯕꯟꯗꯣꯞ ꯊꯝꯈꯤꯕ ꯌꯨꯝꯐꯝ ꯐꯥꯎꯕ ꯅꯤꯂꯝ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯌꯥꯎꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯒꯤ ꯂꯥꯟ ꯍꯧꯖꯤꯛ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯇꯧꯔꯤꯕꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯃꯄꯥꯟꯗ ꯊꯥꯕꯗ ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯕꯗꯒꯤ ꯃꯤꯁꯅꯔꯤ ꯀꯌꯥ ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯀꯣꯜꯀꯇꯥꯒꯤ ꯒꯣꯗꯥꯎꯟꯁꯤꯡꯗ ꯇꯦꯛꯁ ꯄꯤꯗꯨꯅ ꯂꯩꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯕꯦꯡꯛꯀꯤ EMI ꯑꯁꯤ ꯂꯥꯜꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯛꯍꯟꯕꯤꯌꯨ ꯕꯦꯡꯛ ꯗꯤꯐꯣꯜꯇꯔ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟ ꯑꯁꯤꯅꯅꯤ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ ꯂꯩꯉꯥꯛꯅꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯕꯤꯖꯤꯅꯦꯁ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯀꯔꯕꯥꯔ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯕ ꯌꯥꯅꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯆꯍꯤ 295 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯏꯀꯣꯞꯅ ꯁꯤꯟꯗꯨꯅ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯆꯍꯤ 295 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯁꯦꯡꯂꯕ ꯂꯩꯐꯝꯂꯦꯟ ꯀꯪꯂꯥ ꯎꯇ꯭ꯔ ꯃꯃꯥꯡꯗ ꯂꯩꯁꯣꯟ ꯇꯤꯟꯁꯣꯟꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯀꯣꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯛꯁꯤꯡꯒꯤ 19 ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯝꯕ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯪꯂꯥ ꯎꯇ꯭ꯔ ꯃꯃꯥꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯏꯀꯣꯞꯀꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯍꯤ ꯃꯤꯡꯊꯤꯡ ꯑꯃꯗꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯑꯃꯗꯤ ꯀꯪꯂꯥ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯄꯨꯌꯥ ꯃꯤꯀꯧꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯤꯀꯨꯞ ꯈꯔ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯉꯩꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯕꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯈꯤ ꯇꯨꯡꯗ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯃꯄꯨꯡ ꯐꯥꯅ ꯆꯪꯉꯛꯈꯤ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯅ ꯀꯨꯝꯖꯥ 1979 ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2018 ꯍꯧꯅ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯂꯨꯞ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯏꯀꯣꯞ ꯁꯦꯝꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤ ꯍꯟꯗꯛꯁꯨ ꯏꯀꯣꯞꯀꯤ ꯂꯨꯞꯂꯣꯏ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯄ 73ꯔꯛ ꯁꯨꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯁꯦꯡꯂꯕ ꯂꯩꯐꯝꯂꯦꯟ ꯀꯪꯂꯥꯗ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯉꯩ ꯉꯁꯤꯗꯒꯤ ꯍꯟꯒꯠꯅ ꯆꯍꯤ 295 ꯃꯄꯨꯡ ꯐꯥꯔꯕ ꯀꯨꯝꯖꯥ 1918 ꯋꯥꯛꯆꯤꯡꯒꯤ 19 ꯄꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯟ ꯑꯣꯏꯔꯤꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛꯁꯤꯡ ꯃꯩ ꯊꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯔꯪꯕ ꯅꯨꯃꯤꯠꯅ ꯂꯩꯉꯥꯛ ꯇꯥꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯟ ꯑꯣꯏꯔꯤꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯈꯥ ꯇꯝꯕꯕꯨ ꯃꯥꯡꯗꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯅꯥꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯗꯨꯡ ꯏꯟꯕ ꯇꯉꯥꯏꯐꯗꯦ ꯉꯁꯤꯃꯛ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯝꯗꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯅꯤꯡꯂꯣꯟ ꯆꯠꯅꯔꯣꯜ ꯈꯨꯟꯅꯥꯏꯔꯣꯜ ꯄꯨꯟꯁꯤꯔꯣꯜꯅꯆꯤꯡꯕ ꯆꯠꯅ ꯄꯊꯥꯞꯀꯌꯥ ꯑꯏꯕ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯗꯨꯅ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ